2023-24 BJP na sel khwaidagi tanba party oiki. Senba chahi 2023-24 gi oina national party singi marakta BJP na income khwaidagi tanba party oiki. Hariba matam asigi manungda national party taruk na tankhiba apunba senfam gi chada 74.57 BJP na tankhi haina Association for Democratic Reform ADR gi report na phongdokli. ADR gi report na hai kumja 2023-24 da BJP na tankhiba apunba senfam lupa crore 4,340.473 ni. Hariba senfam asigi manungda lupa crore 2,211.69 chading tauduna chada income gi chada 50.96 chading tauki. Congress ki oina lupa crore 1,225.12 tankibagi manungda lupa crore 1,025.25 chading tauduna income gi chada 83.69 chading tauki. National Party sing na tankiba senfam ayamba electoral roll gi kuthangda miyamna donate tawrakpanin donation khwadigi yamna fangkiba BJP na oiki party sina fangkiba senfam lupa crore 1,685.63 ni. Congress na lupa crore 828.36 amasung Aam Aadmi Party AAP na lupa crore 10.15 fangki. Electoral ball scheme gi kuthangda party ahum asina punna fangkiba senfam lupa crore 2,524.14 ni. ADR na file tawkiba RTI application amagi paukhumda State Bank of India na haiki madudi kumja 2023-24 da tongan ba political party sing na lupa crore 4,507.56 ki senfam lawthoki. National Party sing na lawthoki ba senfam lupa crore 2,524.1361 ni. Lawthoki ba senfam gi chada 55.99 di National Party sing na lawthoki bani haina RTI gi paukhumda State Bank of India da Fongdoki. Report asigi matung ina Mikhal Gamari Lainaba Thabak Thoram sing the cell khwari yamna chading tawkiba party Congress na oiri. Party sina Mikhal Gamari Lainaba Thabak Thoram sing the lupa crore 619.67 chading tawki. Community Party of India Marxist na Administrative Amari General Express oina lupa crore 56.29 chading tawki. National 6 ki manungda Congress amasung CPIM khaktana kopan yonbadagi lupa crore 69.88 fangki haibagi wafam lauthoki. Atai National Party singdi kopan yonbadagi sel fangi haibagi wafam leiti hairi. Chhattisgarh da train ani thengai na bada taraga mathoi sire. Chhattisgarh da train ani thengai na bigi thodok da miyoi taraga mathoi sikhibaga loina na atopa miyoi kaya marum asopan nangle. Gebra Road thagi Bilaspur tamna thorakpa passenger train amana Bilaspur station manakta khamduna leiba freight train amada thingjinbadagi miyoi taraga mathoi sikhibani. Atopa miyoi kunlom hena asopan nangkhibani haina South East Central Railway gi report amana phongdokli. IANS ki report matung ina ngarang nungthil pung 3 tabada South East Central Railway Zone gi Bathora amasung Bilaspur station gi marakta thogdosi thokhibani. Thogdosi gi matangda Chhattisgarh gi Chief Minister Vishnu Dio Saina awaba phongdokhibaga loina laikhidrabasing imung manungda lupa lakh tara compensation piragani hana lauthokre. Aso apan nanglaba singdana lupa lising yangkhai piragani. Raipur da pangthokhiba paugi mifam amada Chief Minister na haiki thogdok thokfam da makha tana rescue operation chathari. Aso apan nanglaba sing layingbada changma senfam pumnamak laingana puthoknaba thorang lokhatle. Accident thokhibagi chopchaba maram khangdoknaba investigation chathari. Report amagi matung inadi chap manaba track amada train animak lakhibani hairi. Laingak na khusin nakhiba senfam sing IDP sing na handokre. IDP ration gi senfam hana gumpiu natraga numitarani gi mayumda halallu. Internally displaced persons sing gi damak Manipur laingak na chatliba November tha asidagi hauna ration Manipur gi senfam nongmada lupa marfuga mari oihanduna direct benefit transfer DVT gi kuthangda kapsil lakhiba senfam sing adu IDP sing na sawombung SDO office ta laktuna sel oina mo handokre. Lanjena riba micham yam aduna haunaruba leitana SDO ge office aduda thomjilakhi loina SDO ga unaduna wari shanana ba honaki. Adubu SDO masa leiram khide loina na ngaihak leiraba matung mari leinaba official sing lakhi. IDP sing na makhoi gi account ta kablakhiba senfam adu sel oina mo handoklamki. Pausin hai ngasi gi khongjang aduda IDP chamri ga humfuga taruk saruk yakhi makhoina handokliba senfam adu punna lupa lakh tara mathoi ga lising humfudara ga mari ga chahum ga kunni hairi. Khongjang adu ga mari leinana Apex Committee of Victim Villagers ki convener Koijam Sarat na paumi sing da haiki lengang na lupa mari khak piraga cheng gram chamri leiba yagada mafam haibiu. Masi natraga hanagi mawonggumna makhoida piramba senfam adu kaidana pibiu kariguma piba ngamloi hairagana numit 10 gi manungda makhoigi mayum singda laingakna halanbiu. Tha amagi oina miyoi amagi lupa 2,950 kun kablakhi thawong asi yamna laibak thibani. Mamangdadi masa masagi lainanabagi lupa
Marifu Firaklaga Cheng Gram Chamri Gilupa Kun Kaklambani Haidi. Nepal the Chinkaroi Taret Sire, Awang Thangba Nepal the Himalo Gichin Kaba Mui Taret Unning Kairak Padagile Kidre, local Gimatamda. Ayuk pung mapan tabada unning khairakpana maram oiraga Dolaka district ki Yalong Remountain da laiba base camp ta mioi tarit adu laikhidabani haina BBC gi report amana phongdokli rescue workers signa hojik fawda si bhakchang ani phangbangam le atopa mioi manga adu foot taraga manga luna unna phumjilamba yabagi oithokpa leibana makha ta na thibu humbagi thabak chathari unning khairakpagi thodokta aso opan nanglaba chingkaroi nipan matam chana rescue tawkhibaga loinana capital city Kathmandu da puraktuna layeng chathari pangal kanba state oihanba oiroidaba demanda miyambu hoiraga pubu yaroi leibasi awang nungpuk state singi manungda Manipur ga yumlon nana leiribasi Nagaland Assam amasung Mizoram ni atopa saruk singdi Myanmar ga lonabani Mizoram haiba state asi hana Assam gi saruk amma oirami matamduda Lusai Hills hairaga su khangnarami Nagaland haiba state asi shu hana Assam gi saruk amma oina Naga Hills hain leirami adubu Manipur di maning makhata maning thopan balaiba amma oirami Mizoram na Assam gi saruk amma oiringai gi angan ba sarukta Lusai Mizo nataba kanglup sing Mizoram da lehendana ba honarai aikhoina ngasi Manipur da khundari ba Kuki Jo sing asegi manungda khaibuk Amarom di Mizoram dagi tanthorapani Manipur da thokliba irang asina maram oirga haipa saba Kuki jogi mioi kharana Churachandpur amasung Technopol district pu Mizoram da punaba honaki adubu hojikti oithokpa yararoidaba theory ni haiba khanglakle maramdi Mizoram da mijo khaktagi oiba state ama oina leiningi atopa furuf ka pulaga leiminaba pamde Kuki ga maitai ga hatnaraba matungda Mizoram chief minister na Kuki Jo singi michang changjaraga makhoi gi leibakta matam kharagi changjafamdi piri aduga Mizoram da khunda leitarage hairagadi yarakloi masina taklibadi Kuki Jo singna maitai singati naba yararoi leminaba yararoi haina khalaga separate administration talibasida Kuki Jo singi union territory natraga state ama semlakpa yabagi maram leite masigi su mathakta greater Mizoram haibasi su mijo singna pamdaba demand oiri maitai ga muknaba yananabagi damak hana pullu yadaba unaba yadaba paithe amasung Kuki anise hojik punba manbagi wani thangai sengna makidi makhoi ani asi punba yadaba kangbu oina leirakhibani amaromda Naga haiba state asigi indigenous people haibasi Nagaland khakta da leiriba Naga singna oigani Manipur da leiriba Naga sing natraga Arunachal Pradesh da leiriba Naga sing asishu makhoi na leiriba state sing adugi indigenous ni Nagaland da leiba Naga natana atopa state sing Naga sing indigenous na ti haina phongna lauthorakle phibam asina taklibadi NACN IM gi luching pural oiriba thuingaleng moiba asishu Manipur gi Naga aseng bani Nagaland gi Naga oidre haibasi mayek sengle kariguma matamda Nagaland gi indigenous nataba makai Nagaland da leiron chanba yarwe haireklagadi Manipur da puraklaga aroiba mathau mangam pangthokpa tabani Nagaland haiba state asida majority tribe taraga taret leimasigi sumathakta register of indigenous inhabited of Nagaland haibasida state adugi majority tribe taraga taret adugi manungda kharadi yawba yaroidauri makhoi gi manungda Jeme Liangmai Rongmai amasung Inpui tribe sing yauri Nagaland amasung Mizoram state na makhoi gi state aduda leiriba yelhomi singi damak wakhal khali mitop singda lamgi right fangan ba pamde lenga ki thabak natraga state adugi miyamda fangan gadaba kanaba sing atopa lamgi Naga singna fangkhraga makhoi gi oina khudong chaba manghaugadaba dugi khalaga Nagaland gi Naga amasung Manipur gi Naga haiduna ani thokna khaidurai hariba state sing asigi yaifana ba thabak mayam ama torakpada Manipuri macha singna chayet khoyenarakpasi indigenous oiriba Naga singna madu yaningde masina taklibadi Manipur da leiriba Naga sing Nagaland gi Naga oiba yaroi haibasini Greater Nagaland natraga Naga tabalam makai administrative unit amagi manungda pungani hairakpada madubu yadaba mi mayam ama thorakadauri oirakliba fibam sing asi munna khantaraba tungda NACN IM gi atoki launcher Manipur gi Naga oina leitaba yaroi Nagaland gi yelhomi Naga pumna magni hairuragadi yarakloi fibam asina kaidongai dasu hawrakliba maheroi singna Naga sing amato oina pulaga administrative unit amagi makhada leigani haibagi dimana si oithokpa yaroidaba concept amani masina angang mayam amada lana chatlanduna Manipur tangdu leitadaba oihanaba honaroidabani amaromda Kuki Jo singsu maite amasung Naga ga punba yaroi haina khaliba wakhalun adu thadokadabani yanadribasi kadaidano hairagadi Manipur da yelongaidagi leirakpa Kuki Jo amasung mapandagi naronda changsilakpa Kuki Jo anisi nakhoina amato oina lawganu makhoi maramda hankisanu madunatana nakhoina masing yamkhalaklaga Mizoram ga pungani haibasi oiba yaroi aduga union territory ama fangani haibagi manglansu mangfaungnaroi madugi mahota aikhoi Manipur machani state asi mapangal kalhalaga aikoi puna nungsi chanana leiminagani haiba wakhal asi khaktama khangadabani Churachandpur haibase atopa leiba ama nate India gi lo chanaribani chahi nariba angang mayam amada nongmai pisinduna aranba wakhalda maning tambagi ithil amuk pisin separate administration gi wa amuk ngangsin union territory tangadabani haina amuk hanjin
ꯇꯧꯗꯨꯅ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯄꯨꯅꯅꯕ ꯍꯣꯠꯅꯒꯅꯨ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯥꯒꯥꯁꯤꯡ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯗꯒꯤ ꯂꯩꯔꯛꯂꯕ ꯀꯨꯀꯤꯁꯤꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤꯗ ꯌꯦꯡꯂꯒꯗꯤ ꯌꯦꯜꯍꯧꯃꯤ ꯑꯗꯨꯝ ꯑꯣꯏꯍꯜꯂꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯉꯜꯂꯤꯉꯩꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯏ, ꯃꯆꯦꯠ ꯃꯀꯥꯏꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯅꯔꯒ ꯑꯄꯨꯟꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯖꯅꯤꯡꯉꯤ꯫ UKNAꯒꯤ ꯀꯦꯗꯔ 4 ꯍꯥꯠꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯀꯨꯀꯤ CSOꯁꯤꯡꯅ ꯀꯧꯈꯤꯕ ꯁꯠꯗꯥꯎꯟ ꯃꯈꯥ ꯆꯠꯊꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯡꯂꯦꯞ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯥꯟꯄꯤ ꯈꯨꯜꯗ ꯉꯔꯥꯡ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒ ꯈꯨꯠ ꯊꯣꯛꯅꯕꯗ UKNAꯒꯤ ꯀꯦꯗꯔ 4 ꯍꯥꯠꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯀꯨꯀꯤ CSOꯁꯤꯡꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯧꯕ ꯁꯠꯗꯥꯎꯟ ꯃꯈꯥ ꯆꯠꯊꯔꯤ꯫ ꯑꯗꯨꯕꯨ ꯄꯥꯏꯇꯦꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗꯗꯤ ꯁꯠꯗꯥꯎꯟꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯄꯤꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯩꯇꯩ 4 ꯍꯥꯠꯈꯤꯕꯒ ꯂꯣꯏꯅꯅ ꯍꯦꯡꯂꯦꯞꯇ ꯚꯤꯂꯦꯖ ꯆꯤꯐ ꯑꯃ ꯍꯥꯠꯈꯤꯕ ꯌꯥꯎꯅ UKNAꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯀꯥꯏꯍꯟꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯗꯒꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯡꯂꯦꯞ ꯁꯕ ꯗꯤꯚꯤꯖꯟ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯥꯟꯄꯤꯗ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗꯨ UKNAꯒꯤ ꯀꯦꯗꯔ 4 ꯑꯗꯨ ꯍꯥꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ UKNAꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯉꯥꯛꯀ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟ ꯈꯨꯌꯦꯛ ꯄꯤꯅꯕ ꯂꯩꯇ꯭ꯔꯤ꯫ ꯂꯨꯞ ꯑꯁꯤꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗꯒꯤ ꯅꯝꯗꯨꯅ ꯁꯦꯜ ꯈꯥꯏꯕꯒ ꯂꯣꯏꯅꯅ ꯏꯪ ꯇꯞꯄ ꯐꯤꯚꯝ ꯀꯥꯏꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯂꯨꯞ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯈꯟꯅꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯕꯅꯤ꯫ UKNAꯒꯤ ꯀꯦꯗꯔ 4 ꯍꯥꯠꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔ, ꯀꯨꯀꯤ ꯏꯟꯄꯤ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯀꯨꯀꯤ ꯆꯤꯐ ꯑꯦꯁꯣꯁꯤꯌꯦꯁꯟ ꯆꯨꯔꯆꯥꯟꯄꯨꯔ, ꯀꯨꯀꯤ ꯍ꯭ꯌꯨꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ, ꯀꯨꯀꯤ ꯈꯪꯂꯥꯏꯂꯣꯡꯄꯤ ꯑꯃꯗꯤ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯆꯨꯔꯆꯥꯟꯄꯨꯔ ꯌꯥꯎꯅ ꯀꯨꯀꯤꯁꯤꯡꯒꯤ ꯂꯨꯞ ꯀꯌꯥꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯥꯔꯃꯤꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔꯁ ꯐꯣꯔꯝ ITLF ꯅꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫